Hello everyone, ahanbamaktada aigi channel asina mayambu taramna okjari. Tharoi se ubada mayamna khangbiramagani ngasidi tharoi thongge tawbani. Ado aigi tharoi se lai tharoi haba tharoi done tharoi asangbudo. Tharoi se fajana chamthoge aduga maning se oina kaage. Tharoi se ninggai haina amasu laibane atenba tharoi do ado aigi lai tharoi se hena pame. Tharoi ninggai se tharoi ninggai dudi khara khata tawbudo adu ai kaya hinadi. Asi fajana chamdoga aduga maning se kaga amukasu chamdoini. Si matang se tenam kaktuine basi ama ani ahum si ahum si kaktuine doi di horen tharoi ga chuppa yamne ba aduna tadi tharoi chuppa ga thora aruga matang se ahum dagi hele chuppa yadiba tharoi se haji kakka lore aduna thum khara hapaga amu tingsalani isingda nga aduga amu thum hapaga tingisina kaigino habida ngasara khona maning se kakkhraga mai mating segado adudo fajana thum se hapaga di fajana thora ani adu mahi manai do thokhrani aduga maktani thum hapidi jadi tharoi se haji kukarda lai tharoi oibanina mari raka kamani aduga thongada tharoi se kukarda kamaba matungda lauthorakpa dune sise aputta tharoi se ising ayingbana anirak ahumlak chamthorani deide thau khara hapaga ngaurani tharoi se deide thau khara hapisina tharoi se horen kangakpa matamda paksandiba khangda adugini mai mehi se kangbau ngaudoini ngꯧꯕꯁꯤꯗ thum khara hapani adoi taragadi thumdo tharoi manungduga loina changi tharoi do chabada haweba maroi suba kitang hapsalle adoi taragadi tharoi do horen tharoi manam namdiba sakta nganba ngari ngayaiba morok alu di suka magale sudah yaingang morok maroi asuba chang tawraga khara hapchalle
ꯍꯤꯟꯖꯥꯡ ꯊꯣꯡꯕꯁꯦ ꯃꯤ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯤꯅ ꯌꯥꯝꯅ ꯆꯝꯅ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯗ ꯊꯣꯡꯕ ꯃꯑꯣꯡꯗꯨꯅꯤ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯍꯧꯖꯤꯛ ꯃꯨꯜꯂꯦ ꯈꯥꯏꯗꯣꯛꯑꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯣꯏꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯣꯏꯅ ꯁꯤꯗ ꯂꯩꯖꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ